Oksari, Kudin Midan Kuntare Tarapuk Irena, Manipur Nutiki Fonga Pokse, Huela Pok, Pokse, Asdagi, Kakataba Margo Pok Kara, Story Collection in Makedi Matamana and Santona, Paudam Zeri. Moirang lmkhaida huranpot phabda yaukiba singlenga mana pipham thui homi yutran. Moirang lmkhaida hurandana purakiba har be chatuk phakiba maira pabi amadi naharon singdal engana akhana ba mana piduna ikai khunba ukadabne haina homi yutran gi general secretary saron amana phongdorokli. Saron sina makhata na hai bihari gi moirang phawok changna banamdi sida lairiba security checkpost samagi mathakta karamna lalakibano aduga amuksu maudi moirang phawbo lairiba Manipur police checkpost sing huranpot asikaramna lanana purakibano gari adu tharukiba amadi yaurakiba miyosing adu INP pass parakpara har huranara purakpa matamda sinaba sesang sinabra nataga sen piduna yamnaba checkpost sing asi lalakibra haibadu mari leinaba singa miyamda khangna sektor kadabni asigoma thado asi matung thoktanaba home department fact fighting committee ama semduna inquiry sathaduna asumba langla langjin puthokadabni Kokta Kaitenda address Oiba unauthorized dinner agrotech solutions na Bihar gi crop coin technology private limited gi Huranduna Purakiba har sinkada season nanabano masi susampuda romda puraga popi thanaba yongodrebra haina suhanki Phari report ki maman asi nupa lakh taro rom si kuki singda yon madana nupa lakh tra mari tranga hena phangbagi damak purakibra haibadu thikapam thui Huranduna Purakiba har pharubagi damak police na poning thogapagi mahutta Pado Namaran Pisin Basina Matunda, Karam Miana Pudiska Mating Pangadoribano, Huranduna Purakpa Har, Par with the Makotagi Muslims in a Kukiga Pulani, Zarman Rota Mato, Taba Polams in Singagani Haibada, Natana, Malem Sinbatuna Kundariba, Muslim Prup, Na Shamai Lambangam, the Meitei Bukari Kigidoribino Haina, Kamunan Sagalib Sinegana, Atu Matanami and Sanguna Pandava Todos in Tokanaba, Honagadavani. Lamdaba sigi yellow fruit kudimana in a single tangulatana amana amagi matiang panadran sisana himina bohona minasi Huran Basogolosi Hari Manipur Huzi Oriba Tanguleta the Wipimus the E Masin Gimarata Imuna Mutaba Yabataba Kanagumapur Amatana Taudanaba Asuma Kutang Organisu Pakatana Haiki Moirang lmkhaida Tolokta Leramba misunderstanding sing Wakanta Minakre Koktada Purakpa Pochai sing Moirang lmkhaida Trong Lawi Amadi Moirang Kuno the father and Meitei Kibi Matanga Miyangi Oiban Pipham Amapang Tokton and Leingakna Tan Kiba demand singi Matanga misunderstanding Leneramba sing adu Bisumbu district SP Amadi Moirang Tonganba CSO sing Mera Pabi sing Yauna Pipham Pang Toktra Wakanta Minakre Haina on Koktako coordinating committee advisor Sangam Sungbam Alwa Anina Pogdorokli Wapama sing asi Kokta Kaitenda Labor on Kokta Youth Volunteer Organization Akibo gi Opista Ampia Akko Azuman Jamian Ulama Bisubu District Kusam Madonna Pangtokiba Paugi Mipam the Mahana Pongdokibani Alawa Anina Makata Pongdokibada Tokiba Todo Asiki Matang the Kokta the Pangtokiba Mipam Miyangi Sentiment Sokoyaba Wahiwata Sinakiba Kudimak District Asiki SP Amadi Moirangi CSO Sing Mera Pabi Sing Yauna Pankiba Pipam the Putokana Wakanta Minaki Istesiki Intrigity Sokoyaba Yauki Wahiwata Punamak Miyana Lana Ubiganu Todo Asiki Matang the Purup Anigi Marakta Awai Akum Tobiganu Pandabo Todo Sing Toktanaba Ekoi Kudiman Honaminasi Todo Asida Lengana Miang Sangduna Pandabo Todo Sing Toktanaba Honabu Haiki Pawi Mipam Sida Ampia Akok Azuman Akibo Jamia Ulamagi Tomi Kiasu Saryaki Social media Lana Sizinagano Mairagi Secretary da Siri Maran Janing de Hydro Wakat Kongang Satagre Kangambam Lekai upon Banupi Marup Naharon Youth Club Amasung Kangam Lekai Youth Social Club Sinduna Kangam Lekai Kanuti Honda Social media Lana Sizinagano Mairagi Secretary da Siri Maran Janing de document Lerga Karigi Silibano Haina Let Cat Padro Wakat Kongang Satagre Kongjang Sida RK Hamapatin Hai Laisam Memsi Kangbam Lekai upon Banupi Marup Mairapa Bigi Secretary Uribani Tasena Laisam Memada Maran Kaya Pisinduna Watuk Tole Kaiten Gi Oinasu Lusingbi Ama Gi Togdang Logdono Honor di Bani Masida Tausinabani Mama Sabini Habina Singba Misatina Social Media Tator Kosi Mapulan Uhunaba Honabani Kaiten Nupising in Singbi Webatan Natana Ekoi Gi Kangabam Lekai Secretary Su Uribani Siriban Maransigi Asing Maram Karino Haiba Kangi Lekai Sigi Nusingbi Webatan Matik Sarba Webana Mahana Nusingaga Ekoina Matung Inzaribani Leba Asigi Damak Tengnabangam Matik Sabin Usingbini Haina Ekoina Ikai Kumnazaribani Nasi Phavda Mahaki Asoba Amatal Tenedri Maramasina
था वांगना थमलिबा मिसक अमबु यामना हंथबा थाकता करिनादुना डॉक्यूमेंट लई हाइबना सिंगबा फोंदोरखोसि थमोइ सोई लई हाइरिबा चेनबा याद्रबा डॉक्यूमेंट सिंग पुथोकपिरकलो अखोइ पुरना खंगमिनरसि करिगुंबा पुथोकपा ngamdrabadi अखोइगी माइकैदगी angamba action chatharagani madugi khongthang ama oina ngasigi khongjang ching asi sangsalibani social media da kanasu athingba leitrabani na mana tawning ba tawnarakle masida serak ama pihok dragadi mi ama busiba yaba micha theliba wai wata sinaduna changsal likliba khongthang sibu hungchinna lawbaga loinana tha asigi mapanda amasi loop train 20 yauna mema samana numit humni gi manungda sengdornaba khangin khiba laikrabani adu ngasi phabu kanagum amatana sengdorko leitri फोंगना थोरकपा सुक ngamdre kaidobagi lol ibano nusingba singpuning hanthanaba onabigeno asuma puthokpiru haina sumahana makhatana phongdorki ena chi togani haina RGI na gazette notification hana thokabadi census tawda taramna okani en santa Manipur da ena chi tawba haibasi ahan akon leireka su CM yauna miyana pamnare Manipur da section census hana tawsi hairabadi lenga ki cabinet ama phamnaga warep lawduna Registrar General of India RGI da tharga state da NRC tawgani haibigi gazette notification order ama hana tholabadi census hana tawbada akaiba leite haina luptra marigi convener en santana phongokre wafam asing asin thinpung amarom tabada kaisa patalaiba usagi mayai loisangda luptra marina sinuna pangthok pawmi singa unabagi thoramda phongdong na mahana makhatana haikibda ingkumjani singam sapanya khaima thoida India da pangthok kiba NRC da yawkiba miyoi sing adu India gi asengba citizen ni adu hojik state mitok kya leire haibasi su miyam pura mangna khangna ba wafam ni nandam sida census tawrani haibagi miyana sarang na basu leiri adu census tawdingai da NRC update tawba haibasi madi tangai phatana mathau tai serak sida census amadin NRC gi matang da CM na phongdok ki wafam su tare NRC gi census na hana tawge hairabadi Manipur leingakna cabinet mifam ama phamlaga NRC tawbagi warep lorom matung RGI da thaduna state asida NRC pangtholagani haibigi gazette notification order ama hana thokadabani notification adu karigumba hana thokabadi census pangthopda taramna okani census amadi NRC kanglon chumna pangthonaba mangjona akang hai ya tanoduna seminar amadi workshop ya pangthotuna apapada kumna khanaba mathau tai haina sum makhatana panke mama singi milu pirang kangdengai da lenga ki nusingba singa sangaba lai khurumana maru oina lawrpasi laibak thibani Landam asida hojik oiriba tangdu leita do phibana maram oirega landam asigi mama oibi kya gi milu pirang kangdengai marak asida lenga ki nusingba singa sangaba amadi lai khuramana hena maru oina lawrak liba si khaidi laibak thibani haina on thanga apunba maira paibi gi convener thaman manana pongdokre on thanga apunba maira paibi na sinduna ngasin midang thanga gi akoibra sakiba maira gi khongchat ka mari naina wapam asi thaman manana pongdokiba ga noina makhatan hai Toronawida kuki narco terrorist na ahingda bongi landa chathaduna pikliba angang ani hatkibi thong adubu yaningda phongdotuna CRPF kem ama laina karigi thodok adu tholibano haina sangsin kibada CRPF na amu nomai kapada miyoi ahum siki asinguma laibak thiba thodok sing asina tangdu laita da lairingai serek asida lenga ki nusingba singa sikiba miyoi sing asigi ex gesa oina nupa lakh khara piba aduna miyangi khongjang namthaba ngamnoi Maran lejataba misam hatpa senari bakuki narco terrorist nandam asigi dagi mapung phana muthikadamani Toronawgi thawdota senari mi hatpa sing atu matamda puthokuna sabsaba serak pigadamani nusingba sinanga haki aningba apamba tawnabana ingtaba porpangam loi landam asigi mitok khantok tri phawbok mikok thiba yaroi hainasu makhata khi CSO amagi mathakta atoba CSO sing yawning dabi mami tare khomram sonin CSO amagi thabak thoram singda nandam sida leiriba atopa CSO singnam yawning dabgi mami tare maram asina CSO singna amata oina punsindamna amata oibegi nisingda miyamu nusingbiu phamu harga phamba salu harga satpa state authority phawbo mapung phana sizinaba ngamdraba lenga asi thamlaga leba kaikadaba oirabadi pham pairiba khudima pham thadok piduna miyana sinabiro haina lambonda base tawba United Protection Committee UPC gi media and research ki core convener khomjang sunena phongdokre Lambonda leba committee asigi office ta pangthokpa pawgi mefamda mahana makha tardana kuki narco terrorist na Manipur thugainaba horakliba irang asigi warusin Manipur nengana purakpa ngamdringai tha asigi taretta tronglawida bom kapsinna anga ani hatkiwi khosauna raba miyana gelmoda leba sharpik ki
आउटपोस्ट खोंग चंगसिन मदन मै कापथोरकपद मियोय अहम सिखिबा अमसुंग थासिगी ता निपान दा टीएम कासोम दा एम्बुस तौदना मियोय अनि हाकिबा जस्टिस ngasi फावबो फंगद्री जस्टिस फंगनबा अमरि थोलि मिरांग असिगी वारसिन फंगनबा यूपीसी ना मथंग थागी अहुमदा लंबोन सबन लेकाइदि हौदना कोदोम पोपी लंखाई फावबो मियांगी ओइबा रिली अमा सटकनी रिली असिदा यूपीसी गा पुन्ना समिनरिबा लंबोन ओइनाम कोंथौजों वांगोय अमदि नावया कलब मैरा पाइबी खुदिमगना सरुक याबियु योंथोंग खुदिंगी मियोय अनिनि थोपिरक्तुना रिली असिवा पुंग फामबियु हाइनसु आपिन तौके मियांगी इहोबु लाना उहनबसिंग मतम साना वखन ताहन हौसी कोकोमी मियांगी इहोबु लाना उहनबा अमदि मियामदा लाना पाउ सतोपसि मतम साना वखन ताहन हौसी हाइना कोकोमी की वांगनोय शांतन हापन फोंदोक्रे वाफम असिंग असि लमफेंदा लेबन लुप असिगी ऑफिसता पांगथोकपा पाउ गे मिफमदा महाना फोदोना मखाता ना हाय था असिगी कुमंगागी मियांगी वाहंग हंगबा वाहंग तरे याव खोंचत अमा सखिबा अदु मियांगी ओइबा इहो ओइबना खोंचत अमा सखिबनी हौजिक मे अहुमसु कुशलक्तरे सही अहुम मपुंग फारक पस्ता पाउदों खरदंग ओइरबसु फंगनबदि हायना पाखुंग खरदंग ओइरबसु फंगनबदि हायदो सखिबा खोंचत तुबु लान उहनबा अमदि मियांगी थबक कया तौरगा लाकनबा मयंगबंग सोमजदा खुद थारकेबो थोंग अदुसु कंडेम तवी लोइनना मीडिया की सलो लौबा ब्लॉकर खरना कोकोमी बु लान उहनब होनरंबा अदुसु लाइबक थीबनी कोकोमीना सेंसाई हाइना लान पुथोक पीरिबा हाइखिबसिंगसु मदुगी प्रूफ एविडेंस पुथोक पीगदबनी मियांगी इहोबु नमथनबा होनबा अमदि लान उहनबा होनरपसि लाइबक थीबनी अखोय मसेंगी मरक्ता लान उहनबा सिसेप थाबा यावरिबसि मतम साना वखन ताहन हौसी कोकोमी असि लुप हुंफु हेमना सरुक यारिबा अपुनबा लुप अमनी सोशल मीडिया लान उहनखिबा अवोनबा मणिपुर न्यूज प्रिंट अमदी इंडिविजन ओइबा मियोय खरना असुम अरान खंगदना लान उहनखिबा मियामदा लान सथगिबा असि मतम साना वखन ताहन हौसी हाइबा वाफम सिंह पाउमिसिंगदा फोंदोखि लोसलकपदा एमएम स्टोरी कलेक्शन बु मियंग ताबिरबा ख्वाइ पुनमपु अमका हन्ना खुरुमजरी पावरजरे।